ꯁꯤꯡꯕꯨꯁꯨ ꯊꯥꯒꯠꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯄꯥꯎꯕ ꯃꯤꯅꯤꯁꯇꯔ ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ LDAꯒꯤ ꯋꯥꯀꯠ ꯈꯣꯡꯖꯪ ꯂꯣꯏꯁꯤꯟꯈ꯭ꯔꯦ, ꯗꯤꯃꯥꯟ ꯐꯪꯗ꯭ꯔꯤꯐꯥꯎꯕ ꯁꯤꯖ ꯋꯥꯛ ꯁ꯭ꯇ꯭ꯔꯥꯏꯛ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ अमसुंग असेंबली मिफमदा ट्रांसजेंडरसिंगी वाफम पुखटकनी अमदी नुपी मानबुसिंगी हक चप चाना फंगनब होटनगनी हाइना खांगपो केंद्रगी एमएलए ओ सूर्यकुमारना फोंदोक्ख्रे। खुरुमजरी आइस्को मीडिया की पाव मीडिंग ताबिरिबा क्वाइ पुनमकपु आइसुलगी जनबबना तराम नोकचरी हौजिक पाव संदोक पिजरी। अमग हुनदुना लेबकी महुत्ता अखोई खुदिंगमकना अंगंबा थौदांग लौबा मथौ ताई। लमदम असिद इरांग थोक्लक्तनबा मफम खुदिंगमकता ngakसलिबा सिक्योरिटी फोर्सिंग बुसु थागतफम थोकी हाइना पावर मिनिस्टर थोंगाम बिस्वजितना फोंदोक्ख्रे। वाफम असिंगासी गवर्नमेंट ऑफ मणिपुर सिंधना चही 15 रकसुबा कारगिल विजय दिवस की थरम अमा अहानबा बटालियन मणिपुर राइफल्स बैंकेट हॉल द पांगथोखिबा थरम असिग मरी लेनना फोंदोक्खिबने। ngasi thawram atu the power minister thongam biswajit, water resources minister awangbo niumai, social welfare minister haikam dingo, education minister thaunauzam basanta kumar, PHED minister laisangtem susindro, transport minister kasim washum, oinam assembly constituency ki MLA irengbam nalini, mayang imphal assembly constituency ki MLA kongkham robindro, thanga assembly constituency ki MLA tongbram robindro, कुंभी असेंबली कंस्टिट्युएंसी के MLA सनसम प्रेमचंद्र, वांगखै असेंबली कंस्टिट्युएंसी के MLA थोंगाम अरुण कुमार, लमलाई असेंबली कंस्टिट्युएंसी के MLA खोंगबान ताबम इबोमचा, पात्सो असेंबली कंस्टिट्युएंसी के MLA सापम केबा यावना पुलिस की मकोक थोंगबा ऑफिसर सिंह अमदी थोंगान डिपार्टमेंट सिंह मरु एबा थौमी कयासु थौरम अदुदा सरुक याखी। थौरम अदुगा मरी लैनना पावर मिनिस्टर थोंगाम बिस्वजितना मखाता नहाई की बदा ngasi haiba nimit asi yamna maru eba nimit amane leibak ningba wakhalon adu nimit asina mayek senghali loinana tumgi mirolna maraibak ningbagi wakhalon nimit asina chuhalle thoram asina leibak ki damak thawai thakraba maru oina Kargil land from the thawai thakraba amade makhoi gi manungi awabada saruk yari haibadu utle Pakistan leibak ase buthugaina bohana rakhiba land from amane adubu punsin bagi wakhalna maithi bapi khibane ममांगैदगी हौना लेरमलिबा मणिपुरगी अपुनबा अमदी अकोइबगी सक्तम असे ngasi मिरोल दंगाक सेंदना कायहंदना थनमनबा होटनसी हाइनसु फोंदोखी। सरसवा अखोगी एयर फोर्स स्टेशन दा अखोइना को सेलिब्रेट अमदी लेरिबा ऑब्जर्व तवसिकी मरमसी अखोगी हारिबा एयर फोर्स स्टेशन असिगी हेलीकॉप्टर यूनिट 152 na all mighty armor haina akoi khangnaba akoi Kargil land phamse da akoi operation safeguard haidana chouba thaudang lawkiba aduga lona hariba operation safeguard se da akoi thona leiba kaya asopan amadi langkiba aduga lona sigi buduga akoi ningchangba aduga akoi yamna tremendous kari ha historic oiba achievement ama tawkiba aduga si ningchangnaba haiduna akoi mafam se yamna akoi chauna silaga Prime Minister Narendra Modi na Kargil Vijay Diwas ka mari lainana Kargil War kumjalising amaga chamapal marfitara mapal da thawaina ponthapi kraba India ki lam singe lanmi singe Kargil War Memorial da ikai khumnabu utkre Panbe abadi kumjalising amaga chamapal marfitara mapal da thokiba Kargil War da thawaina ponthapi kraba India ki lanmi singe mafamda India pumbada ikai khumna utpagi tharam Kargil Vijay Diwas pangthokle numidasida Pakistan pu maithiba piduna India na lan ngamba amadi Operation Vijay loisin banimit oiki Operation Vijay da India ki army na Jammu amasung Kashmir da Pakistani lanmi amadi lalhauba singh naro na thazilakhiba lalhauba singh adubu khudum chanba ngamkhe
Loktang Development Authority Workers and Employers Union na thasigi kunmari dagi hauduna tongan ba demand sing tanduna ningthaw khongda leiba LDA gi office mamang da chatharaki ba wakat khongjang asiloi sinkre demand fangdre fawba LDA gi staff sin assist work strike makhata na changsin lagani haina lau thokre Loktang Development Authority LDA gi staff sing na taliba demand sing adude Manipur lenga ki makhada leiriba atay department singa manana benefit PBU equal work equal benefit facility of pension with equal norms to other department, facility of retirement benefits equal to other department, framing of separate RR for LDA employees, promote the non-technical employees as per seniority basis haiba demansing lengak tatak sindunala kibane. Wakat kongjang aduga mari lainana. Loktang Development Authority Workers and Employers Union gi Secretary Pukram Bam Syam Kumar na phongdo khibada thasigi kunmari dage nimit humni chupna leptana wakat mifam satharakli basida union na taliba demand sing asigi lengak na tabi drabani na lagliba tankun mapal dage LDA gi staff sing na taliba demand sing fangdri fawba thabak lepagi khongjang changsilagani haiki Union na taliba demand asigi da makta aikoi 2024 gi July gi tang kunmari dagi dana aikoi haujarakpani adubu dana sida kunmari kunmanga kuntaru phau aikoi tang kuntaru phau dana si leibani adubu ngasi na dana gi aroiba kanwani mifamni adubu dana si phamba sida ngasi phauba respond oiba positive oiba karigumamta laktabana maram oraga aikoi na taliba demand ase phangdri phauba ye July gi tang kunma pandagi di aikoi thabak lepagi khongjang haibadi sijo strike ase demand ase phangdri phau aikoi chathajagani haidana aikoi ngasi lakpiri media gi thongda aikoi union gi secretary moina paujal pizari thank Lakliba Assembly mifamda transgender singe wafam pukhatkani amade nupi manbu singe hak chapjana fanghana bohanagani haina khangabo kendra ge MLA o Surji Kumar na phongdukre wafam asinga se district library cum center Thobal athokpam and Thobal transgender collective anina punna sindana Manipur gi ahanba transgender advocate Ilimel Sorokhaibam Zitesh Singbu okpagi tharam ama DLCYC Thobal athokpamda pangthokpagi tharamda phongdokhibane tharamadu da khangabo kendra MLA o Surji Kumar Singna chief guest advocate M Korohan Baluwangna president Laimuzam Pratap secretary Smart Security Service amadi Santa Khurai secretary All Manipur Nupi Manbi Association na guest of honor singoina sarukyaki tharamadu da Santa Khurai na equal rights and equal opportunities of transgender ki matangda wangangki Thoromapugi warol piraduna advocate Korohan ban haikibada Ili Melayasi hotnaba yamna kanba loinana thauna fabi mahaki junior transgender advocate amani haina singthaki Thoram loisinbagi sarugamo oina advocate Ili Melayda khodol potpibga loinana Ili Melayna Manipur gi afawpa advocate amu oiraknaba thawni minaki Court na karida tinarapa matamdasu khoi mayamdadi haidokpa ngamdaba transgender singi haibutare chindrok sing mayam sigi social cause mayamdasu janna maruina ate topa mayam ama pairalsu sigunda social cause da janna so yam achomba thongdang lobani haina ai thajaje Chahi lising ani hena leminaraklaba lamdamasigi yelho purup khudingmak aigi haibu wakhalon thadokduna aikhoigi haibu wakhalonda puna thabak torabadi hauzik thoklib irang asi thoklamdabasu yai haina Indigenous People Forum Manipur gi president Asang Kasarna phongdokre wapam asinga si Manipur Press Club ta pangthokkiba tholrait so kaisingna saisakpa aikoi ithum haina mingthonba music video album ama fongbagi tharamasiga mari leinana chief guest ki warol da haikibane ngasigi tharamadu da Ecological Rehabilitators Association ERA gi president Michael Saijana special guest Film Forum Manipur gi chairman S Surjikanta Sarmana president amadi Indigenous People Forum Manipur gi president Asang Kasarna chief guest oina sarukyaki Makatana Asang Kasarna haikibada
33 AD matamdugi ningthau palingaidagi leiminaraklaba yelhau purup singna amaga punba haitaba chawkhat tharang haitaba policy haitaba future plan satminaba haitaba sigi wakhalonda aigi magi amadi isa gi obu wakhalon khandana leirabadi kaidaunungda lamdamasi chawkhatpa haibadu oithok loi haiki aikoi gi leibak aina amadi aikoi na semgadabani haibagi wakalonda aikoi gi thamoida chapchana lepangam laba matamdata lamdamasi ing tappa tangdu leitaba lamdam ama soidina oigani loinana ngasi miyam da khudol tawgadoriba music video album asi mahausa ipa ipu singi haktaktagi nungsi chanana leiminaraklaba aikoi maselgi marakta leiramba nungsi chanaba adu yumpham oidina puthokpa music video album ne album asi miyam na yenglaba matung mahausagum aikoi nungsi chanaba amuk hanjilakpo oirasanu haina su phongdokki Berta mayam sida hafta ba macang aikoi na government na kaya sa mayam macay gare pati jiti na lahat tayo so madu gari na takana ro marami people singa berta singa hafta dia berta singa hafta berarti government ni nagi ay kutta laya ba sini adana aikoi na berta singa hafta hamba ma ena jange प्रजा सिंह लेखनसी ये होमिनी है बा मणिपुर न चही क्वाली क्या ले मिनार प्रभा इचिनो माइटे इचिनो नागा चिंगी मयाम न खमन बाबदे 33 AD before Christ for अदो 33 AD मतमदा मणिपुर अखोय इंडिजिनस ये होमी सिंह से लेरम खरबनी पालम खरबनी 33 AD हिस्ट्री यंगियो मदुदा निंथाव पारा मदुदा तांखुर अमसु मदुदा सेबारी योरी मनी है बसे history is very clear. So how can we compare the 33 AD adugi meetinga 1884 da 1927 da lakpa me ka karma ya ka history to compare to ka no but the problem is jahilishing ani है ना पामिना रखबा ये रोमी एखोई सिना पुदमा हाइतबा जमीना हाइतबा plan domina haitaba punsala ta haitaba inclusive hoitaba policy the plan the development of whatever da masi putma ngam da that is the factor that is the root cause that is the problem Sri Balmukunda Dev Music College Students Union na college asigi principal na mahiroi singi karigumba amatta khanbidana chadhariba aranba thong sing asi masana semdok chenabusu haijarabusu semdokpagi mahutta college asigi mahiroi singbu lana lamsingduna students union ki mayukta masagi michang sagatuna leiriba aranba sing kupsinduna thamba yaroi habisi masana khangjadre haina Sri Balmukunda Dev Music College Students Union SSB DMCSC के प्रेसिडेंट ए रविंद्र न फोंदोक्रे मणिपुर प्रेस क्लब द पांगथोकी पाउगी मिफम अमदा वाफम असे फोंदोक्लदुना हाई लेंगा की ओइना कॉन्ट्रैक्ट नत्रगा रेगुलर पोस्ट हापदा मतम चंगबना अवात पोजा सिंह गेस्ट विजिटिंग गुरु ओइना हापनबा डायरेक्टर न फाउबदी यारगा प्रिंसिपल न याद्रब करिगिनो हाइरे लेंगा की ओजा हापनबा नोटिस थोक्रिबदी वोकल अमसोंग तबला की जूनियर लेक्चरर अममम अमसोंग तबला एक्कम्पनी समने वोकल गिदी हाना ओजा मरी लेरबने गिटार फ्लूट तबला की अममम तनी लेरिबा अदुगा वायलिन अमसोंग सितार गिना अनि नि लेरिबने कॉलेज असिद तमलिबा सब्जेक्ट खुदिंगमकी मार्क चामगी थियोरी पेपर अममम यावबना थियोरी की क्लास तोफम थोक मसिदा प्रिंसिपल ना एग्जाम की ओइना थियोरी लाइरिक तगी सिंगदबनी हाइना तासिनदन लेकी अमदी लाइब्रेरी की फी ओइना माहिरोई अममम दगी लुपा चनी यांखै लौरगा लाइब्रेरी फंगहंदबा से चुमलिब्रा हाइरे लाइब्रेरी की लाइरिक लेनबा काइथोक की बसेनफम कदाई दिक चटख्रे असिगुंबा कॉलेज के प्रिंसिपल ने चथरकलिबा थौंग असिना मुद्किबा याबगी अकीबा लेबना कॉलेज की स्टूडेंट्स यूनियन ना मियाम की ओइबा खननैनबगी मिफम अमा लांगलिबा जुलाई की तांग 9 दा पांगथोकचगने मरमसिना लमदमसिगी इसै नोमाइबु नुंसिबिबा सिंगना सरुक याबिनबा हाइबा वाफम सिंग फोंदोखी एग्जामिनेशन फी है बिसी एग्जामिनेशन फॉर्म फिलअप तो मतलब लंगनब ngakane ba akhoi gina admission to matam de examination fee na ma jawre examination gi form फिलअप तो matam de examination fee na ma jawre ani rak lawre ji kari gino ha karai de seasonary no ha ni sumaina mafam marang khang da ba tawning ba tawba dai lairibo oja jing gi marak ta ju ma ya na ba khara ma ngon de help tawba mayam ma jawsila ko jina college akhona
फिवम चासिलक्तबदे अखोई खितंग मसिगी डेवलपमेंट खरा लेगदना चंगसिलक्पो खोंगदंगनि अदा अखोइबु लानो उरगा मियामदे लाना संदोक्तना चंगसिलैबा कनोदिगी अखोइना कन्ननबा अखोइना नोमाइसिंग नुमिस्तेदा अखोइना अदुमाइना मियामगे बा खनने मिफम मफम सिनजगे हादना सिगसिगो कनो तौजो Matam kuinadagi Khetragaon Kendrada matam chana miyamda cheng yendribasi mari lenabasingnam ideng changadabani amadi Kendrasigi MLA Nurul Hassanna election campaign da miyamda thazaba pikiba commitment sing thabak ton thokpi haina Khetragaon Kendrada hana general election amirep oikiba Wahingbam Rojit alias Bullet na phongdurakli ngasi Manipur Press Club ki Kobru Hall da pangthokiba pawgi mifam amada wafam asi phongdokladuna Rojit na makhata na hai Khetragaon Kendra asi mamang dagi hauna cheng yenbada matam naidana lakli hauzik su adumak matam naidana tha taruki cheng yendana leiri maramaduna mari lainaba sina Kendra si ki cheng matam chana yennaba appeal tawri haina phongduki loinana Kendra si da card verification tawdabadagi cheng phangde haibagi complaint yamna leire mari lainaba authorities singna hojik asuki matik Wariba matam sida politics tawbiganu amadi card verify tawdriba singsu chap chaba maram piduna athuba matamda verify tawduna cheng phanghanbiu mahakna makha taraduna cheng hawai yenbagi maram sida natraga Kendra sigi chakwa tharangi maramda leiriba MLA Nurul Hassan gi thong sing yamna penadre Miyam ge fangfam thokpa chaktung launaba miyamna mihut oina thakibane MLA na micham praja amagumna hantabawa ngangbigano mathawna maringzel leina Khetragaon gi saktung phampham thokpa lobiyu loinana election campaign da commitment pikiba singadu hauzik fawbada amata paikhatpa ude masisu yengsen biduna thabak paikhatpa hauna bohanabiyu mari leina ba authorities sing chief minister amadi CAF and PD minister nasu chaktung phangbada chang naidriba si yengsin biyu Lairaba praja miyamgi khanduna awaba koknaba sinbiyo haina su appeal tawki amaramda Rojit na hauzik lambi thingbagi khongjang changsiliba kongba yaripok lambi asi Kendra mari manga pulliba lambi amane lambi asi mari lenaba sinna kan migeng changbiduna matamga chunaba lambi amo oina bhanabiyu haina su phongdoki Hojik chahi ani makhai almost phazale Khetragaon Kendra gi makta election campaign da sijenagiba mahakna commitment pigiba mahakna promise togiba or election agenda amo oigiba se green revolution mahakna yam chawna lauthom ani subada akhoi CCTV camera pani Khetragaon pumba hairambani wifi free oheni hairambani hariba sidi aina ningjangba khara kaktane ina panjari se adu yam graba tabak singje sengna hai matamda hojik amata pangthok poina ude adra sigi mayam jisu promise togiba agenda amo oigibunina masiju khatang yengjan biyu masiju hongdo hona biyu haibaduni na bill tawjaningi se aduga amuka concerned authority da honorable chief minister da honorable akoigi CAF and PD gi minister da aina appeal tawjaning badi aina request tawjaning badi Khetragaon Kendra gi sakthung si mamang tam dagi kari hai tare akoigi yamna irregular oiba sang nai da base masigi issue sida ai adum nganga laksabani handak soi haijari sini masigi laireba praja myam sigi khallaga tangkupna yengsalanningi haibaduni thamjaningi se aduga roibada yam maru oiba point ama akoigi kongba yaribok road si ngasiga numit yamdrabada humni mari ni sujale akoigi changjalliba khongjang je hadok bagi mahutta hena kansal le ngasi dagi haitare masigi je sengnai mayam gi di yamna maru oiba akoigi lambi amane ba hai se kendra mari manga pulli bane ba maside sida kendra mari manga pulli ba lambi se masi se sengna sarkar gi maikai dagi su kari awat pa lebano nahan CM na haibi gi badi akoi water pi dabagi process tawri na hai water su pibiro praja mayam ga yasanaraga miyam ga yasanaraga masigi lambi se amuktang di koigi working condition da thambiraga masi tang chana hanji haibadune ina ngasi miyam gi mangda thamjaningi Hiangthang GP gi praja ani na Hiangthang GP sanglinda tha sigi tarada pangthokiba mifum amada mamangda pairamba pradhan amadi member singna PMAY gi housing loan namsinduna amadi approve tawdana thamlamba adu yumpham yawdaba aranba wafam ni haina Hiangthang Gram Panchayat ki hanigi pradhan Golmai Roina phongdurakli wafam asinga si press club ta pangthokiba pawgi mifamda phongdokhibane mahakna makha taraduna hai anauba administrative committee assist semdringai mamangda beneficiary chamaga marfutarada housing loan gi first amadi second installment masa gi account da changkhrabane asigumba miyambulana lamjingna buhatnariba sida block namityang changbiu hiramasiga mari lenana manga suba general panchayat election da maipa khraba GP member na housing loan gi approval namsilaga thami amadi beneficiary singi senpam pithoktana thamlami hairibase yumpham yawdabane
Mamangda mihut oikiba pradhan amadi member singna punna beneficiary chatruka kunithoida housing loan gi senfam kapkhrabane laibak tibadi fund exhaust tokibana maram oiraga mioi kayamarum reject chatpadagi punna mioi samaga marfitara phawbadi masa gi account ta loan gi senfam changnakhrabane mioi chamaga marfitara asigi manungda ani suba installment phawba changba yawkhre masida sunatana Matamadu de Piki Balona Duna, Yum Saba Loiduna, Lainaba Fabu Yaurabane, Masida Sunatana, Mioi Chamaga Marfitara, Nataba, Lemho Ribamatam, Aduki beneficiary single send firm, Masamasagi account Changhana Bohanabada, Hana Pradhana Madi member, Oiramba Singna, Ayat Apan Pibadagi Yadre Haina. Panchayat Secretary na Lemho Riba beneficiary singi Yum the Chetuna, Aranba Wapum Sandokli Basi, Laibak Tibane. Masigumba political gi khudong chabalong na bohatnariba aranba thong sing ase mari lenaba sinamiding changbiu natragadi logi obamating loragani haina mahakna makha taki अखोई पंचायत सेक्रेटरी से एडमिनिस्ट्रेटिव कमिटी की स्पोक्स पर्सन ला ऑफिशियल अमला है बसे आई हंगनिंग मरमदी माना पंचायत सेक्रेटरी ना बेनिफिशियरी की युम द सल्लगा नोई की पैसा से हौजी अथिंग बम लैबदगी संगदबनी है बसे प्रजा मयाम द सुमाइना अरानबा प्रसा अमा अखोई की ग्राम पंचायत मनुंग द कन्न सथरेबा असी याम लैबक थीबनी अखोइना पैसा कापदा अथिंग बंगसी पाव लैते अखोइना पाइदगे मतमदसु मी सामरीगा कुन निफुगा निथोइ से मनुंगदा केनोगा सातुगा निफुनि थोइ मनुंगदा सातुका कुनगा निथोइ पाव अखोइ कापमि बनि सामकना अदुना हाइदिबा पंचायत सेक्रेटरी नो ऑफिशियल अमा ओइरगा सुमाइना मयामदा लाना लमजिंग दिबसे ब्लॉक्स की साइड की खरा खजितंग यंगसिंग हनिंगी नत्रदि अखोइसु केनोगी लोगी मतेंग लौरकनी पंचायत की सेक्रेटरी की मतकता हाइबसे थमजरगा टेंशन Coordinating Committee on Disturbance-Free Educational Zone demand gilijing makhada Bisnupur District ki manung dalay riba tongan ba mahiloy sang singdang asisu mahiloy sing na paksana wakat kongzang chetakre. District asige manung chanalay ba BK Golden Academy kumbi gi mahiloy sing na school gi get mamangda human gen sem na chetaki ba kongzang aduda kulay paiba sing na mahiloy sang singda pubat thangwa ngamloy da ba sel gi demand tawbigano. Education Gamari Lainaba Tabak Thoram Singda Senza Tumza Nepotism Favoritism Tobigano Chahi Amada Class Tobagi Name Chani Kundagi Hantaba Yade Haibalo Laingak Nasem Gadabane Education Sector the Politicization Tobigano Education Zone Singda Ayadapan Yaikai Tingai Yautaba Disturbance Free Educational Zone Ohenbiu Haibani Chingba Demand Kaya Tauki Wakat Kongzangadu Sana Tombi Oriental Higher Secondary School Amadi Kumbi, Mairang, Visnupur, Oinam, Nambol Amadi, Ningtho Kongda Laiba School Amadi College Sing the Supak Sana, Mahiroy Sina Wakat Kongzang Chataki. Uba Thambang Amloidaba Selgi demand Taubasina. Maramaga akhoi ngasi sit in protest tawjabane aikoina mahai tambada ningkha tamna amadi aya panyaudna ken school mahai tamba phangan adu lan manung da phawda akhoi education nai basidi akhoi free zone oina akhoi larik tambagi tangai phadabu tu lai maramadu nai akhoi maikai kaya dagi larik tambada ayet bapil piriba akhoi gi puba thangba ngamoi dawba demand kaya tawri base akhoi gi yekna basina tawgada thong ne haina thamjani Assam ki Ahom Dynasty ki Mount Burial System Amoriba Moidams bu UNESCO World Heritage List ngasi chalakre. Hai riba Moidams asina awanapuk lamdam gi oina ahanba cultural property oina UNESCO World Heritage List chanmangamba oire. Waribasi India da pangthok ki bani putaruk suba World Heritage Committee WHC gi mifamda lokibane. UNESCO na sakhang birakpa sida Assam ki Chief Minister Himanta Biswa Sarma na mahaki ex handle accounta @UNESCO World Heritage Committee ki member oiriba Prime Minister Narendra Modi bu thagat ba phongdok pagaluina na Assam ki miyam bu su thagat ba phongdok ki panbe abadi mamang the International Council on Monuments and Sites ICOMOS na Assam ge Moidams bu UNESCO World Heritage List chalhana ba recommend tokibane. Security Force na Manipur gi Chingamadi Tampaki Chingnaningai oiba mapam singda
mahausa thi ba humba ki thabak chathabada tongan ba mafamdagi khutlai kaya fagat pangamkre Kangpokpi district ki A Mongbong Ridge dagi fagat kraba khulai sing adudi bolt action improvise .303 rifle ama bolt action .303 rifle ane 12 bore single barrel gun ane HE-36 hand grenade mari long range improvised mortar pumpy mari M-SAT Baofeng ani kapayariba nongmay marukuni thoy Mark 3A2 grenade amane Nakalamaramda Kangpokpi district ke Govajang dagi fagat pangamkraba khulai singde magazine .22 rifle ama single bore barrel rifle ama 9mm pistol ani 7.65 mm pistol ama HE-36 hand grenade ama Chinese grenade ama kapayariba nongmay maru ahumne Kakching district ki Waikong Lophuching dagi fagat pangamkraba polam singadude 81mm mortar cell ama HE-36 grenade ani amasung cover yauba smoke shell ani ni haina Manipur Police Control Room na thadorpa cherol amana phongdorakle Kontra Humday Suba Assam Rifles na ngase upung mari makhairom taba atwaida akaknaba pau ama fangbadagi Hianglam Police Station gi CDO unit ki khongbu ama kapuna karung pata thiba humbagi thabak chathabada masing yamlaba khulai kaya fagat pangamkre Additional SP Operations Kakching Binoy Chongtham amadi Superintendent of Police Kakching District Thokchom Vikramjit Singh anigi meeting makhada Chathakiba thiba humbagi thabak aduda sakhang dabasingna Golden Tea haina thaba plastic how amagi manungda khulai kaya loduna thamlamba thengnarakibane Back asigi manungda yauram kiba khulai sing adudi magazine yauba carbine ama bolt action 303 rifle ama 2-inch smoke cell ani SLR magazine ama insize LMZ magazine ama 36 HE grenade manga 303 live round tara AK rifle live round mari 9mm live round taruk SLR live round manga detonator manga blank cartridge mari helmet ani bulletproof vest ama military belt ama .56 inches round taret amadi Nokia mobile handset amana chingbane Hianglam Police Station da fagatlabu khulai singa siki kesama register tawkre Indo-Myanmar border gate pillar number 8, 9 amadi 10 new border pillar numbers 89, 90 amadi 91 manaki ukrul romda bom pokhai bagi thaudokta Naga Army cadre ama leikidre ani amana asokapan nangkre Thazaba yaba pawgi likuna magi matungina hawkibiyum sa kaysa nimitta lala holup kuki National Army Burma bomasi plan tawduna pokhai hanba oigani haire Tawdok adu da leikidraba Naga Army cadre adugi maming Major Hosia Asumi Naga Army number AB 11362 apokpa Zanto Asumi Leifam Toshizu Village Nagaland ne Asokapan nangkraba Army cadre anidugi maming kasasiki report file toba matam fawbada identified tawdre Government of the People's Republic of Nagaland Wung Tangkul Rizan Nasintuna Leikidraba Lieutenant Colonel Posthumous Hosia Sumi Rizan Nagaki Thawai Yaudraba Haksang Mahaki Pongnafam Lamdamda Pudringaida Awaba Phongdokpagi Thoram ama Thaudok Thokibana Medasimakta Numidang Pung Tara Taba Matamda Ukrul Headquarters ki WTR Hall the Pangthok Tonikai Kumnabu Utki BSF ki apun bakongbu amana Tripura da joint operation chethabada masing yamlaba ganja amadi fancy drill syrup phagat pangamkre BOP Dhanpur area da ngarang BSF ki akaknaba paw amagi matung inna police station Zatrapur ga khutsamnaduna thiba humba ki thabak sathaki thiba humba aduda iman mian kauba miyoi amagi mayumdagi ganja yauba drum mariga KZ kontra mga rumlum gadaba fancy drill syrup bottle lising ahum chatrat humfu bottle fagat ki Yumbu asibu fan bahot na bada mafamadu da leramba miyamda BSF ki team aduda nung langsin bahurak padage BSF ki gari driver soki haire police ki gari azdu asok apan nangki haire
Ex-MLA Nahakpam Indrajit War on Drugs Haudokpadi Yaukiba Misak Amane Nahakpam Indrajit Drugs ka karigumba hiram amatada mari leinade maramaduna lo na tingkraba lal haulu KCPMC wakal kantabiraga Indrajit ki mathakta siriba marala sikokpi haina ngasi naharup awang lekai gi kaitel sangda wakat mipam pangthokre wakat mipam aduda saruk yaki binupi amana fongdorak kibada Hauzik Manipur gi oiriba piba masidai koi masil onsinaduna unkhatnabagi mahutta Punsinduna yak na babu marufang na muthat na buhat na minasi haina fangdurakli. Na khangapdagi asigumba drug kamari le na ke samata su thengna jarakti aduga hitigaw kendra asida su mang ihalana MLA oina karko matam su war on drug se mang na makok thangaga thingduna da su lakko misak amani hairiba misak asida asigumba siriba marala se hantu khongbom khara hantu ki haiduna KCP progressive ki isil icha singda khoina ahakpa sera ga du khara gyan taminaraga karino haibado khangminaraga waroisin do purangnabugi damukta mongonda siriba marala se yajaningdabugi damukta aikoina ngasi wakat mipam se phamjabani asiara loksenda ISCOM Girls College Thawbal Okrangna Sinduna College si Students Induction gi thoram ngasi loishin kre College si ki indoor hall da pangthok pathoram atuda ISCOM Girls College ki principal Professor H Manoranjan Sarmana athoiba mithunglen Senior Most Assistant Professor Ketramayum Rajendra Singh na Thoramapu amadi Vice Principal Dr. S. Syam Kiran Singh na akanaba mithunglen singoina saruk yakhi Tharamadu ke sarugamo aina college sike Math Department ki Head Assistant Professor S. Hemant Singh Chemistry Department ki Assistant Professor Dr. A. Rameshwar Singh amadi Home Science Department ki Assistant Professor It's Jenny Bala Devi na NEP 2020 gi chana kanglon singi matangda wangang ki. Loy silak pada maruwa papaw amukahana pizari. Amaga hunaduna laybagi mahuta aikoi khudingmakna angamba thaudang loba mathautai ngak saliba security forcing busut thagatpam thuk I haina Power Minister Tongam Biswajit na fongdokre LDA gi wakat kongjang loishin kre demand fangdrifaw versus work strike makhata na changsilagani haina lauthokre Amasung Assembly me from the Transgender Singi Wafam Pukatkani Amadi Lupi Mandu Singi Hak Japchan Panghana Bohanagani Haina Kangabu Kendrugi MLA O Seju Kumarna Fongdokre Pungja Sifabugina Sanduk Chaba ISCOM Media Gipao Matanga Sidalojere Makata Papau Gidamag ISCOM Media Bu Meeting Taduna Lebiyo